Indian Security Force na ceasefire ki ground rule violate tawre haina NSN na condemn torakre. Ceasefire ki ground rule violate tawba thawung sing Indian Security Force na satharakpada NSN na kanamong da condemn tawraduna. Indian Security Force na TM Kasom Village Makuilong di amadi atay anakpada layba khul sing da judicial warrant yaudana yum na sangduna thi humbugi thabak sa thabagaloinana. Misa mayam phagatpagi thawong sa tharakliba simioibagi hak khongawnaba thawong ne haire. NSN GPR na thadorokpa cherorosina makha taraduna Indian Security Force na sa tharakliba thawong ado MIP NSN GPR na amasung Central Lengaka sanariba ceasefire gi ground rule thugaiba thawong ne. Handa Indian Security Force na Naga area da sa tharakliba military activity sing asi tarain lawpham thokte masina ingna signal lejariba Naga khulkeya ama fire zone on thokle haide paramasina government of India na asuguma ceasefire gi ground rule thugai pa thong sa tharakliba asigi matang da khudakta independent investigation chathagadabane ceasefire agreement tam sing ningthina nga machatkadabani loinana affected areas sing international amadi independent human rights monitoring tawgadabani haina su taksilakle Garang kaibung sana sebida angang amat turel da tasin kibadu ngasi asiba haksang oina fangba ngamkre haide. National Highway 37 Imphal Jiribam lambida senkai thungkai tawriba mayam asigi solution ama porak trabade July 13 dagi LPG transporter singe service leplagani haina phongdorakre. Naga Kuki ki irang marakta miyoi kungamari hatkre niputare na sokre tongan bu police station singda FIR case marphumanga register tawkre haide. State asida PR lengak matung popular government lakhraba matung Kuki amasung Naga aniki marakta nauna tholakiba irang asida miyoi kungamari Sikhre niputare na asopan nangkre tongan bu police station singda FIR case marphumanga register tawba yauna mafam chani ka taramari da red chathakre thodok singa siga mari lenana miyoi taramapan phare haide report asigi matungena hairibana hojik playriba yumnam khemsana lusungba government asi laktringai January tha aduda status da santi oina makhalamatagi hingsa thokide masigi matung popular government asi lakhibaga ikan kanadana ihan hanboina Kuki Naga anigi class asi February tha da Ukhul district ki Sina Kaithel area da thoke irang ado April May amasung June tha da hena pak thok chaw thoraktuna mi simina gi thodok kya thoke adubu July tha sigi oina mioi ama khaktamak sike Kuki Naga gi irang asi singi jaga singda hena pak thok chaw thorakle irang asi ka mari lenana tongan bu police station singda FIR case marphumanga register tawbagi manungda case homphumapandi district anida oike irang thokliba jaga sing aduda security gi maikaidagi tongan ba mafam sani ga taramari da red chathake Kuki Naga phurup ani gi district boundary yauna maroiba lambi kaya amada chathoka sin tawba thingjinabadagi Kalup anigi miyosing maning tamna satpa ngamdre irang asigi ahanba hawrakiba Ukhul district khaktada FIR niputaruk register tawkhibaga mari lenana mafam chamaga yankhaida red chathake thawdo aduga mari lenana miyoi 12 phagale masigi mathangda Kangpokpi district asi irang asigi khwaidagi asoba hotspot ama oire March thadagi hojik phawbada hingsagi thawdo kaya thokre tongan ba case singa mari lenana mafam kunthra manga da red chathaduna miyoi 6 phagatkhre Kuki Naga class ka mari lenana FIR case marphumanga register tawkhibagi manungda Kangpokpi amasung Ukhul district khakta da case hompumapan register tawre adubu July thasgi oina irang asi khara hantharakpagum uri haide Kolkata da thabak tawduna leibi Manipuri nupi macha ama masagi ka da thori yaduna Sirame haide Kolkata gi Nipumanga Lenen Sarani Prince Street ta leiba SDB Financial Private Limited hairiba sida thabak tawduna leibi Manipuri nupi macha ama mahana leibak baragi kada haukiba July 13 gi numidang da thori yanduna siduna leramle haide laikhidraba nupi macha se Imphal ki lamlai AC gi manung sanna Yorbung dagi Sagos Sem Jaya Lakshmi sahi kungamari apokpagi ming Sagos Sem Barachna kawi haide laikhidraba nupi macha se Kolkata gi Sialdah railway station dagi kilometer amarom salaga leiba mafam amada baragi kada leirakhibane laikhidraba nupi macha se SDB Financial Service Private Limited asida join tawduna loan khongatpagi section da
ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯜꯇꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯣꯜꯀꯇꯥꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯍꯧꯖꯤꯛ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯔꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯕꯔꯥꯒꯤ ꯀꯥ ꯊꯤꯕꯒꯤ ꯊꯕꯛꯇ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯤ ꯍꯥꯏꯕ ꯕꯤꯍꯥꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 19ꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯈꯪꯅꯕꯅꯤ ꯍꯥꯏꯕ ꯕꯤꯍꯥꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯥꯎꯅꯕ ꯈꯔ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯉꯔꯥꯡ ꯀꯣꯜꯀꯇꯥꯗ ꯊꯨꯡꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯆꯥꯅꯨꯄꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯊꯤꯒꯠꯄꯤꯅꯕ ꯇꯥꯜꯇꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯆꯦꯔꯣꯜꯅꯆꯤꯡꯕ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯇꯥꯕ ꯐꯪꯂꯤ ꯍꯥꯏꯔꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯀꯥꯞꯀꯗꯕ ꯏꯟꯁꯨꯂꯤꯟ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯗꯥꯏꯕꯦꯇꯤꯁꯀ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯗꯦꯅꯤꯁ ꯗ꯭ꯔꯒ ꯃꯦꯀꯔ ꯅꯣꯚꯣ ꯅꯣꯔꯗꯤꯛꯅ ꯃꯥꯂꯦꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯀꯥꯞꯀꯗꯕ ꯏꯟꯁꯨꯂꯤꯟ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 365 ꯏꯟꯁꯨꯂꯤꯟ ꯀꯥꯞꯂꯝꯕꯗꯨ ꯁꯨꯞꯅꯒꯤ 52ꯗ ꯍꯟꯊꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯁꯨꯂꯤꯟ ꯃꯈꯜ ꯑꯁꯤ ꯄꯨꯊꯣꯔꯛꯄꯅꯤ ꯋꯤꯛꯂꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏꯟꯁꯨꯂꯤꯟ ꯃꯈꯜ ꯑꯁꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯀꯥꯞꯀꯗꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯅꯧꯕ ꯏꯟꯁꯨꯂꯤꯟ ꯃꯈꯜ ꯑꯃ ꯄꯨꯊꯣꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯌꯥꯏ ꯃꯥꯂꯦꯝꯗ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯃꯤꯒꯤ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯁꯨ ꯑꯃꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 1.1 ꯔꯣꯝ ꯗꯥꯏꯕꯦꯇꯤꯁꯀ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 13.6 ꯂꯣꯝꯅ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯇꯥꯏꯞ 1 ꯗꯥꯏꯕꯦꯇꯤꯁꯅ ꯃꯤꯑꯣꯏ ꯂꯥꯈ 9 ꯍꯦꯟꯅ ꯂꯩꯕ ꯃꯔꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄ ꯃꯊꯧ ꯇꯥꯔꯤ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯆꯥꯗ 10 ꯔꯣꯝꯁꯨ ꯍꯛꯆꯥꯡꯅ ꯏꯟꯁꯨꯂꯤन ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄ ꯃꯊꯧ ꯇꯥꯔꯤ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯌꯣꯜꯂꯤꯕ ꯏꯟꯁꯨꯂꯤꯟ ꯕ꯭ꯔꯥꯟꯗ 3 ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯚꯣ ꯅꯣꯔꯗꯤꯛꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯄꯨꯊꯣꯛꯂꯤꯕ ꯋꯤꯛꯂꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏꯟꯁꯨꯂꯤꯟ ꯑꯁꯤꯅ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯠꯁꯤꯡꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯒꯅꯤ ꯏꯟꯁꯨꯂꯤꯟ ꯑꯁꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯀꯥꯞꯄ ꯇꯥꯔꯕꯁꯨ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯅꯤꯡꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕ ꯉꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯕ꯭ꯂꯗ ꯁꯨꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆ ICMRꯅ ꯁꯦꯜ ꯊꯥꯗꯔꯒ ꯃꯗ꯭ꯔꯥꯁ ꯗꯥꯏꯕꯦꯇꯤꯁ ꯔꯤꯁꯔꯆ ꯐꯥꯎꯟꯗꯦꯁꯟꯅ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯠ 3ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯃꯛ ꯕ꯭ꯂꯗ ꯁꯨꯒꯔ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯉꯝꯂꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯥꯒꯤ ꯆꯍꯤ 10ꯗꯒꯤꯅ 69 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯤꯑꯣꯏ 11.4 ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯔꯝꯅ ꯑꯅꯧꯕ ꯏꯟꯁꯨꯂꯤꯟ ꯑꯁꯤ ꯄꯨꯊꯣꯔꯛꯄꯅ ꯑꯅꯥꯕꯁꯤꯡꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯒꯅꯤ ꯃꯇꯝ ꯁꯥꯡꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯃꯔꯨꯑꯣꯏꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯍꯟꯕꯒꯤ ꯃꯊꯛꯇ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯏꯒꯤ ꯏꯆꯦꯜ ꯃꯄꯨꯡ ꯐꯥꯅ ꯆꯦꯟꯕ ꯉꯝꯗꯕꯅ ꯅꯥꯔꯚꯁꯤꯡ ꯑꯃꯥ ꯑꯇꯥ ꯊꯣꯛꯍꯜꯂꯛꯇꯨꯅ ꯈꯣꯡ ꯅꯠꯇ꯭ꯔꯒ ꯈꯨꯠ ꯀꯛꯄꯒꯤ ꯐꯤꯚꯝ ꯐꯥꯎꯕ ꯂꯥꯛꯍꯟꯕ ꯌꯥꯏ ꯗꯥꯏꯕꯦꯇꯤꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯠ ꯎꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯡꯍꯟꯈꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ WMCꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯍꯜꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯅꯤꯡꯊꯤꯅ ꯂꯩꯉꯥꯛꯍꯟꯅꯕ ꯊꯕꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ WMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯊꯥꯕ ꯆꯦꯔꯣꯜ ꯑꯃꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯔꯨꯑꯣꯏꯅ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯇ ꯊꯥꯖꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ 70,000 ꯍꯦꯟꯅ ꯊꯝꯂꯕꯁꯨ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯎꯔꯤ ꯑꯃꯗꯤ ꯌꯦꯡꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯕꯛ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ